Pauses singi maru base mayamna ju hena khangna raba am yam burning issue jo ori bai batare hoji usikse koi ngarang se ahan bada aina lokho chab jo ngarang se koi urkhul site ai batare nungsang khong hana khangna riba jaga sida koi gi nifu suba sam rifle sing na koi patrolling chaling ai matam da amadi koi ising chokpa chatkibani hai masida koi sakhang deba singna ambush chatharak pada koi gi sam rifle gi kedar ani lekhidre adu masi gi matang na lakchani gi jo ja koi gi Tongan tongan mau jikse kanglu forum nai jana koi irang thoi bani adu masigi taiwan rakanda koi sentence force hai batare samrafan nifu subo samrafan myani laikhida bsigi matang da hojikse makhata na kari karamba strike chatharakani kari karamba coming operation chatharakani masida koi sakhang deba singna toropani habse jaga du da lai bsi kari karamba kanglu forum no hai bse yam line identify to thokpa ngamba area na jaba tare adu Makoi ani later basiki manungda koi karigumba chatharakpa coming operation gumba tawbirakpa matamda koi micham prajada awana tarakpa amadi aki tujungba polakadra haibagi su micham prajana so koi mipai ningai oidaba nate ori haiba tare oza dubu sakhangdaba singna koi gi itha thajadana ambush tawrakpani haibase oza masi micham prajada hayeng tungda sopan york Laigadra natraga masigi responsibility kana logo dribano amadi ambush to ribasi ko yam line identify to thopa ngam dribasi kari gino jamasi han mamukta ta kamaina thamini yoja rakeso hojiksi akhoigi imphal ukrul road se masi akhoigi singba thodo wathok se haukiba matam kharasida adum yamna toina thoe masi akhoigi kari hani asai pura akhoigi thodok mayam siki kan thokpham kare ni akhoi ki kano du oiri haitare pura akhoi ki boiling pot kumba adum bi type amada leire ada asai sta operator ripa akhoi khulai pai baching si adum maikai animaki oiri haitare kano singsu akhoi ki cookie kangbu gi su adum akhoi su khulai pai mai amama adaita adum akhoi su operator lei adagi even naga gi su adum leita banate ada makhoi si hai baching si kamai na akhoi karom site ta kamai na makhoi na moigi opera kenoji area of operation si kamai na kan moina dominate tong no control tong no haibudum di akhoi na haibungam de adu so adum somehow adum makhoi se loin leire haitare ana sigi kenota litan manakta litan police station git na kon be area akhoi ki kenogi ukrul gi kan ukrul imphal road stage da mamang da akhoi ki cookie terrorist na ambush ta pana akhoi misam mayam ma adum sig bisu leigredana adagi kenoda akhoi kenoda even FCS ki seng chak puba adumba nongda tangai padan sangdaba yadaba oi problem sing puba adum gari ki driver ga hat ki ka su leigredana adi adumai tona security force ta sunom kapsin ma su adum leigre ado asai si adum cookies ni su operator ba adumba mafam amane ba adiki nangkasing jo adum operator ni ado hai bukangbu ani se makhoi si adum kapna ri ne ba ngak etan adum kapna bi thok si adum thoi aduna asai ngarang ki thok sina madugi ambush tuna kana na to no hai si hojisu hai pangam ri na hai se ada security force singi makai de ki asam rifle soi kari hoi makhoi moi intelligence ki kari gi I pau da kari da adiki makhoi na lo bu ya ba makhoi na khang ba ya ba makhoi da ti sarpa information khar di adum le mane ba kana na to no have se ado hojimokti akhoi ki media reports sing kari singi akhoi na sam na kana da bu ti yeng da ti hojik sap sap wa pham amta akhoi kham ngam dri ada akhoi ki kana ki NSNIM na makhoi si thorktana makhoi ga haiba aduki ambush tuga kari gumba hirma mata tamari lengte na makhoi phongdorpa leigre narang se aduga makhoi di hojok sma government of India ga akhoi political talk tawtana aduga adugi sma talk to gi hojik si akhoi solution ama final solution ama la amda gi adum stage ma da leigradana aduga makhoi gi ground rule da yauriba ken mayam do ground rule sing makhoi si loina ningthesana nga aga leiriba adumba kambuni adu makhoi ga karim ta mari lengte ma NSN am singdor pa leigre ba aduga amuk akhoi gi tangkhul naga tangkhul gi makhoi gi organization ma media organization ma libani madugi maming do aina kino simpapudi adudi makhoi na hairapam matam dati makhoi na haibada ti kino da adugi ambush tu kino na sathakimni na haibo akhoi ki cookie terrorist na sathakimni na hairibo aduga amuk cookie gi kambuna amuk haina madu innocent I am ga 𝐍𝐿 na amaga leidana akhoi Jelarong United Front Kamson Group K na haido ada makhoi ga pullaga sathabani ga na amuk hainari ba
aduna hojik si makhoi si adum ken tong na ri hai tare amana amada maral scenery kanana to buno haibdu di hojik ti akhoi gi yes ngasai tangkhul gi ken do makhoi gi khanoi tot kho khanoi tot khon na ba makhoi na thado ba serol amada adumain haibna na kuki terrorist sing na sathagi bane na aduga samaina asmaina amada maral sinna dana learning matamda security force akhi security intelligence makhoi site amsung government ki site ki di hojik kanana to buno haibdu sabsana makhoi na hierarchy